फावगे मरुब पाउदा नियम की वांगमदा थबक तौरंबदगी कोर्ट यौनरक्तुना अथिंग कया थमलक्पदगी मियाम की थबक तौनिंगलबसु पांगल थोकप ngamdre हाइना चीफ मिनिस्टर एन बीरेन फोंदोक्रे। हाई कोर्ट ऑफ मणिपुर मिनिस्टर श्याम कुमार डिस्क्वालीफाई तौनबा थारकिबा वाकत सिंह स्पीकर न वारेप लौगदबनी हाइना कोर्ट न डिस्पोज तौख्रे। अमदी महैरोई बेबी सनागी मिसिगी मायोक्ता सेमखिबा जेएसी ना हयेंग अयुक पुंग तरुक्तगी मणिपुर पुंबदा पुंग कुनमरीगी बन कौख्रे। क्रमजरे टाइम्स ऑफ मणिपुर के मणिपुरी पाव मियंग ताबिरिबा मयाम पुनमकपु आशाप्रिया ना तराम नोकचरे ngasi gi maroiba pawsing myam na macha khaina pizare chana kanglon amata thamdana niyam gi wangmada thabak tawrambadagi court yaunarakuna athingba kaya lakpadagi miyam gi thabak tawninglabsu pangal thokpa ngamdre haina chief minister en birena phongdokre gm hall da ngasi pangthokiba bharatiya mazdur sangha bms linkhatkibagi humfumari suba kumon thawramda chief guest ki warolda chief minister na wafam masi phongdokladuna सरकार असिना ngasisu sinmi singi yaifana bagidamak thabak kaya paikhatli makha tanasu paikhatkigani sinmi singi yaifana bagidamak sarkar na court on occupational safety health and working condition bill 2019 na pass tawduna ek olabadi leibak asigi sinmi crore nifu henbada kanaba piba ngamlagani sarkar asina sufam nomfam khangdraba senthok lambi leitaba miyoi singidamak scheme kaya hodokli loinana apik pasendoida loan piduna masagi senthok lambi leina bokhonabada mateng pangle central labor law 13 ki makha bu court amakha ki makha da constitutional bill assessment highway bill assessment ek column lag matung da labor dara amadi masigi makha da labor pam kuri makta ek asigi rule na hasab karni masin labor sin thungbada labor karor ninfu henbada kana bill is the only way I'm a maru close a mahaitar and labor a mabu kanagama hamana have soon of a net with an offer from the icon of the period. Hisa Bonsagi, Fisari, Kadiran Sudo, and I'm a vehicle. The Bakro, in Ran Sukro, control in a young million. So I say is neither Habasum, some Kuna, myself, in my blessing. Maggie Stocks are about Maggie. Senthok itaba adagi sen thada na pala idro na yan se patna comment sila takat na clear kana khona dagala chief minister na makhatana ana laying gilamda hena khudong chanaba chief minister gi haksel gi tengbang cm history gi makhada laying ba matamda lupa lakh ani gi khudong chaba supiri labor card pairaba sinmi singda makhoi gi fangfam thokpa kanaba singi senfam su direct benefit transfer scheme DBTS की मखादा मसा मसा की बैंक अकाउंट हाप हौरे मसिदा नतना लमदम असिगी युमथोंग खुदिंगदा थकनना बैसिंग फंगहनबा अनोबो प्रोजेक्ट सु न्यू डेवलपमेंट बैंक NDB की सेंथंग मखादा पाइखतलगनी मसि पुमनमकसी माइ पाकनबा अमदी मियामदा सरकारना पाइखतलिबा चौखो थौरांगी कानबसिंग मपुंग फाना यौहनबा पॉलिटिशियन अमदी एडमिनिस्ट्रेटर सिंगना पुकजेल सिंगना थबक तौमिनबा चंगी हाइखी मणिपुर लेबर डिपार्टमेंट याम फंक्शन तौरे स्किल डेवलपमेंट training be the Kotana Chaka Kaya employment, self employed on Nabagi Yamkan Equator Hore, and the state as labor laws Papung Kana implement on the Maryland schemes in a do Kanaba laborers in the Kamana Sakara Silakan Honolulu Equilani, and the Maryland Labor Department of Presidents in a Simis in the labor ship Toxing. Madam awareness be withdrawn from Hana, Matamusana, and from Topas and Pananova. Cindy with the institutionally. Ngasi pangthokiba humfumari suba mapo kumon thoramaduda BMS North East ki in charge en tombana lising amaga chamapan maudra manga da semkiba Bharat amadi Asia da khwaidigi chawba sinmi singi union oiriba BMS asina matam gi issue kya thorakpam da miyam gi seba tawduna lakli makhatana su sinmi singi yaifana bugidama thabak tawkhigani haiki Anti-defection law की मखादा अंड्रो केंद्र दगी तरामाथोई सुबा मणिपुर लेजिस्लेटिव असेंबली मिखलदा कांग्रेस की टिकेट कारक लगा कोन बीजेपी याउदुना फॉरेस्ट एंड एनवायरनमेंट
Horticulture and Soil Conservation amade mahut ke minister oiriba tihai Shyam Kumar disqualify tobinaba tharakiba wakat ki wayel chatharaba matung ngasi High Court of Manipur na hiram asida Manipur Legislative Assembly gi speaker na matam chana warep ama lawgadabani haina rai taduna disqualify tawdana wakat sing adu dispose tawkhrei panba yabadi wakat asigi matangda haukiba lising ani tarani pandagi hearing kayarak chatharaba matungda Aroi Bawayal Gidamak High Court of Manipur gi Justice K.H. Nobin gi single bench na July Anida reserve tawduna thamlakibani. Congress ki MLA MD Fazur Rahim K. Mega Chandra MPCC gi Hanagi President T.N. Haukep amadi atopa miyoi kyana Minister T.H. Shyam Kumar bu disqualify tawbinaba Speaker kayarak haijaraba matung ngasi High Court of Manipur da wakalakibani. Standard Over High Secondary School gi Mahairoi Ningthauzam Baby Sana Misigi Mayokta Semkiba JSC da Laingak na pikiba thazaba kaya thabak ta onthoktabagi mayokta JSC na hayeng ayuk pung taruk tagi July gi kunmanga gi ayuk pung taruk fawba pung kunmari gi Manipur pumbada ban kaukrei ngasi ayuk tagi hauna MSU amadi yamlaba Mahairoi kaya tholaktuna thangmai ban nambi thingzinki Police amadi khongjang loi singi marakta akan mamuongda mukna bothoki Makha tarakpada miyamgi oiba mifam ama pangthoklaba matungda JAC against the mysterious death of and baby shana thangmaiban United Club TUC amadi maira paibi loop kayage mihut tarahumdoina Education Minister T.H. Shyam unaduna Minister gi kuthangda Chief Minister da wakat cherol ama pisinduna thaudokasigi matangda CBI da thizilhanaba taksinki Nomidang wairam pung mariga makhairom tarakpa duwaida Education Minister masamak wakat mifam pangthokliba mafam adu dalaktuna Miyam madubu themjinnaba honaki Huji akoi whatever mayam na pambado puthongnaba kanna akoi SP da adagi kanoda pressure tawba yaba tawjagi honorable CM masang na home pai masang ta ani da unabiraga mana tawba yaba tawbani haina honabirina mayam na akoi da thajab thatan biro adu akoi angam ba kai no honajagi honorable MLA ta na khona da JSC ga akoi tawna honamina sena gena lakso akoi gi Honorable Minister ju police han ojire man he na khangam ne ba aduga numitu da nongalam da siraga singnari ba thobo thukum du puri ba warden principal singnari ba missing do phagat pagi muhuta moi dung do at last dum le helle nongala next day da aina cha tom matam du ina osina ko khule khuji bok da 6 days ro ga da khuji bok da missing do karigi interrogation tong da ge ai la o jo adum anywhere lak sake postmortem copy do ud lo jo adum puchage but public domain da thamba yadaba yaba haiba koi jo athingba ma court ki kai kai khara leibani na adugi wani ai ngasi jo adum any karam ma pham da no media yaw da bin mobile namna da bin ud lo jo adum puchage adu di karim ta singna ba leike ngasi pangthokiba mefamadu da tongan ba mahairoi loop amadi CSO singilo chingba singna sarukya ki ngasi gi mefamadu da sarukya kiba MSU gi president Peter Laishram na Misi adugi matangda penda bo wafum kaya tom TV da thamlaki boarding hostel sing hariba map sing asa regulation ekam gi makhada sanana bagi akam mi yang sangagani loinana ngasigi dormitory da satra mayam mahiroi pulna leiba adugum da shiraba mahiroi am shiramba da kam khangde amsa si authority na loktunaraga hat pani amsa si thamjage aduna Misi asi puthokchu langlang jing puthokchu bo amadi dandi pi ri bo emsuna lepalai tena khongjang changjala kani amcha media thungda emsui sate thamjari Baby sana mesi ge chumba langlalanjin puthoktuna maral leiba sing matik chaba dandi piu Misi asi gi matangda laingak na chap chaba firep miyam da khangalu haibagi dabi tawduna ngasi emsu na mapung oiba thaudang lauduna pendaba khongcha chatkrei tongan ba school gi mahairoi singna saruk yaduna ngasi ayuk pung 13 rom taba matamda Masing yamlaba mahairoi singna pendaba fongdokba khongchat ama chatnaba DM College campus laiba MSU gi mayai loi sangdagi hauduna rally lakhi rally adu police ki kambuna thatki khongjang adu da sarugya keba MSU mayai loi sangi president Peter Laishram na laingak na thuba matamda mahairoi hatpa mi hatpa puthoktuna matik chaba chairak pigadabani haiba yauna wafam kaya fongdokki Nakalamaromda baby shanagi misi asigi matangda achumba lanlanjin athubada puthokpiu haiba dabi tawraduna Langthabal Kunja Awang Lekai Maira Paibi Welfare Association nasu Langthabal Kunja Henius Makongda wakan mifam chathaki
Achumbagidamak Lekaina Lepli, Achumba Wayel Fanghalu, CSO Amadi Lengakna, Wayel Putopiu. Lengakna Chumba Wayel Tobiu, Namthak Tobiganu Haina Thaba, Play Card Sing Season Aduna, Chatakiba Wakan Mefamanduda Sarugyakiba Association Joint Secretary, K. Modhuvalana, Numit Mangani Suraba Fauba, Mahairoi Baby Sanagi Misi Asigi, Langla Langjin Putopangam than Lady Basi, Pende. Atuba the Lengakna Todoga Sige Chumba Tidopiduna, Masing Yamlaba Mahairoi Singi Punsikan Biu, Amadi Miam the Laiba Chamam Nabakaya Kokan Biu Haiki. High school is hatu matam the hangtong never sin biu, Adogi Matakta, Hausi, Zamam Nadan Lady Ba, Laiba Prajapuna, Manipur Sintuna, Lady Bapraza, Zigi Tamoida, Angang, Sibukram, Highness City, but no high baze, Asumba Wild do Putok Piraga, Zumbalang Langin do Putok Pio, and I quite appeal Tazadi. JAC against the mysterious death of Ningthauzam Bevishana Chanuna, Sinduna, Misi Sigi Mayokta, Miamna Laima Shopping Complex Mamang the Soap, Wakami from Chataki. Wakami from Aduda Sarugyakiba, Laikidrabi, Baby Shanagi Mapantau, and Kumar Manganga. Mahaki Machanupi, Baby Sanagi Misi Yamna Pende. Taudokasigi Langla Langjin Atuamatamda, Putopio Haibuwa from Kafondoki. Angang to let me film do Ubuda, a schematic Tamu showing away. Madugi Silado, Nasi, Manipuri Miam di Opang Biro Mohana. Sildu Ubuda Manipur Maisapi Abagi Seldi. Adugit Saktam do when a photocopy to Romatam the Angonda Tibo Hagelona, Chichen Tobogelona, I camera, I get mobile phone munre. Moina media person you are the Larana, Grantasan Bayaroi, Noye, Sakio in Amakatagi and 100% money. Postmortem report a period surround Pum up and Mukta at the Sirai. Masamatan the Sizabatarabaso, Sojdana, Dominariba, missing a do, Iran and Kangani. Carl the Moimi Kuntagatari to Mino Misida. Singnabi Abamara Mayama Labitagi, Aquina, Mahui postmortem Tazade, Amazon, Siriba Messiasi, Police Tigalibasia, Yaning Bawali. Nakalamaromda Messiasi Matanga, Langla Langjin Puto Haiba Kolaugalena, Nasinum Tilpung Anirom Tarak Paduaida, CPI Manipur State Council, Iravot Vavanda. Laiba CPI office tagi wakat khongchat amagaloinana Chief Minister da memorandum pisin malakpada police na lambi da thatkray. Standard Over Higher Secondary School da Class 7 Tamlibi Baby Sanabu Chingnaningai Oibumong da Siram Libasi KCP People's War Group Marsix Center na hakchina lawbugaloinana School asi matam kaktana thingba thamle haina Aina Thinkraba Lalholup Asigi, Central Media Coordinator Gi Secretary Lenin Maitai na Thador Cherolaman Hairakli. Cherola Sinamaka Tarakli Badi, Scholasigi founder Fairoism Landhoni Amadi Fairoism Ibohalgi, Manglam Chetki Puwari Yenglurabadi, Skolasi Athingba Thamba Kaktanatana, Uful Sana Tugai Kibayarbani. Adubo Skolasi da Tamliba Karisu Khangzatriba Mahiroi Singi Khalaga, Achumba Puthoktriba Fauba Athingba Sikak Thambani. Jatliba Thasigi Kunipan Fawagi Manunda Taudok Asigi, Langla Langjin Putok Minaba Honaminasi. Nakalamaromda School the Bom Tamlamba, Nongmai Kapsilamba, Disturbance Free Education Zone Ohensi Hainat Laukiba, School Gi Maral Yengdana, Angang Lalonba Masel Kankatnakiba All Manipur Private School Welfare Association Amade, Hausik School Asida Thingba Tamliba Lup Singda Athingba Handok Pinabagidamak, Founder PH Landoni Gidamak, Pambom Tingliba Mahairoi Lup Aduna. Lup asina Tizin Basida Chauba Taudang Amalauduna, Achumba Putokna Bahonabada, Mating Pangadavani. Taudogasi Karam Natoklibano Amadi Bevishana Mataukaram Nasikibano Haiba Kangdriba Fawbadi, Scholasida Tamliba Ating Basi, Handopu Haida Kanagumba Lup Amatada, Highway Devani Heidi. Christian Network of Positive Women Manipur CNPWM na Nasing Lamdam Masigi Nupi Angangda Lepalaitana Chatarakliba. Crime asi laibak thibani hairaduna yaning daba amadi nungnang mafongdokre mari leinaba singda thokliba wathok sing asida midyeng changbiduna chenari bamioi sing faduna atuba matamda chairak pinaba sutaksinki Manipur Press Club ta pangthokpa pawgi mifam amada CNPWM gi Program Coordinator RS Wonchungna lamdam asida nupi angangda chathaba crime masing hengalakli masina mama mapa oiba singda akiba nungnang ba mapokhanbata natana Macha Singh Tuition School Natraga College to Thabada Wakal Anira Khandaba Yadabagi Fibam the Lady Lamlaki Sa Uchekhat Pasing Faduna Cherak Pibangam Laga Kari Gilenga Kasina Nupi Angang Singbu Kaishulatana Khanba Asigumba Fatraba Mui Sing Asibudi Faduna Cherak Pibangam Driba Karigino Haina Makatana Hanki
VCT haibra camera thame CCTV camera thame haibadu nemshe ki thambra haina shu wahanga malai nemshe ki thambra haibadu kari ki tama VCT camera thame hairaga huran basing adoga mi hat basing numai ka basing numai aten pa pai basing kari ki pha bangam dabra mi khra nangange ko khoi di khangdi khangja de do boi khoi na ta bada mantri mandor sing di nupi yam lo le hai aduga play ki thaba mayam se mantri mandor officer sing na tawe hai aduna mo khoi ki thapak tu ukhi kra hai bagi camera du phachana function do da bra hai bado wa hang ni ko khoi ki thamoi da tum wa hang amma lai hai ba ko aduna yarabati mari leina ba sina camera se su phachaba khinbire hai raga nong ki thokli badu phachana ke no reporting to bio hai bishi hai ning thank you Pawi Marthana break amatang lominasi. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayingma college cha lakituna admission tobi horo akakna basitni. Manipur University the affiliate Tauba South Asian Institute of Rural and Agricultural Management Langjing Achauba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi ki hostel ki khudong chaba leijari akaknaba seat kharatani akupa marol ki damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Break matungda mayam utaram nokchari makada ba pau pizari Mahairoi nupi macha ama laikhidaba sigi matangda changsilibai ho asida Manipur Human Rights Commission na school thingba si achumba natte haina lawrokliba warepase Socialist Students Union of Manipur SSUM na ikai khumnaba utpagaloina na lobasina thamlamba athingba du handokle haina SSUM gi General Secretary General Bhushan Longjam na thadorokpa cherol aman hairakle cherol asina makha tarakli bade mesi asigi matangda democratic oiba makha taba khongjang kaya changsin bagaloina na Right to Education ki matangda SSUM na akan ba khongjang kaya changsinaba sem saba loire loinana bevishana laikhidaba sigi matangda mari leinaba lenga ki Education Minister amadi Manipur Commission for Protection of Child Rights na kari gi tumina laisilibano haina hangladuna thawong asi mahairoi loop asina hakchina lawe misi asike chumba langla langjin na thubada phangana ba hona bada mahairoi amadi mama mapa oibasingna mating pangbiyu Masigumba mesi asi amukana thokandana ba chap chaba fire mama lomina hose JSC na changsilakpa khongjang khuding makta loop asina sagot kani haire lamda masida chalairiba boarding amadi hostel kaya si lengak na khanaba chana kanglo nama semhanaba gidamak lakliba July 19 da miyamgi mifama ma pangthoklagani haina soki president Dana Kumar Ningthaujana phongdorakle ngasi wangkhaida leiba mahairoi loop asigi mayai loisangda pangthokiba paugi mifam amada Dana Kumar na makha taraduna Matam kaya gi mamangdagi sokna lamda masida chalairiba hostel amadi boarding kaya yengsinduna lakpagi sarugamu aina ngasi mayai lambi maikaida yengluba matamda angang singda pigadaba pochai kaya hakchang sokningai oibu muongda thamlambata natana sizinnagadaba isingsu luna nana thambagi mamita de adugi sumathakta angang singna leiriba mafamda phataba pochai kaya koichai chaina yengsinbinaba leitaba mapu pandabugum lehori Thengnaragli bakaya si yengduna iboyaima sumang nila sanglenda sukna senduna July 19 da pangthokadoriba miyam gi mifam asida lamdam asida leriba mioi khudingmakna sarugyabinaba appeal tawbaga loinana numit asida miyam gi warep adu lengakta memorandum oina pisilagani haiki lakliba July gi tang 19 nomaijing numit asigi pung 13 taba matamda iboyaima sumang nila sanglenda nomagi oiba people convention ama akoi pangthok chakani hariba People Convention asida Manipur da boarding amadi hostel chalairiba authority sing amadi Manipur da leiriba boarding da amadi hostel da masa masu sing thamliba parents sing na sungsoi soi dana maki saruk yabi duna
हाइरिबा डिस्कशन असिदा खनरिबा मयाम की कमेंट सोइदन लौबियु अमदी हाइरिबा डिस्कशन असिदा मयाम न लेपक वरेप बोर्डिंग अमदी हॉस्टल दा करम्बा सिस्टम अमदा करम्बा रूल अमदा करम्बा गाइडलाइन दा सनगनी करम्बा मोंग दा बोर्डिंग अमदी हॉस्टल चलाइगनी हाइबा वरेप अमा लौरबा मतुंग अखोई मणिपुर लैंगाकता सुक्की माइकैदगी मेमोरेंडम अमा पिसनजगनी हाइरिबा मेमोरेंडम असिदा अखोइना लेप्चरिबा वरेपसिंग अदु मणिपुरदा लैरिबा बोर्डिंग अमदी हॉस्टेलसिंग अदुना नियम अमगी मखादा चलाइबिनबा अखोइ मणिपुर लैंगाकता तक्सनजगनी हाइबा वफम सुक्की माइकैदगी थमजरी हौजिक लैंगाक असिना सेल कया ओवरड्राफ्ट तारे हाइबसिगी अचौबा खुदम ngasi मोइरांगखोम इम्फाल वेस्ट लैरिबा ऑल दी आईपीआर मनुंगदा कांगखथांग ओइना तादुना लैरिबा बस सिंग असिना अचौबा खुदम अमा ओइरी हौखिबा चाही लिसिंग अनि मापंदा मिनिस्ट्री ऑफ अर्बन डेवलपमेंट के मिडियंगी सरुक अमा ओइना जनुरम जवाहरलाल नेहरू नेशनल अर्बन रेन्यूअल मिशन की मखादा मणिपुर स्टेट रोड कोऑपरेशन ना अचौबा थौदांग लौदुना लमदम असिदा प्रजा सिंगना चथोक चसिंदा खुदोंग चानबा पुन्ना बस कुनमंगा लैगदबदा 13 खक्तमक लौदुना चलाइबा होखी हारिबा बस ट्रांसपोर्ट से लुपा करोड़ 3.54 ओइगदबदु सेंटर दगी शेयर ओइना पुन्ना करोड़ 3.09 पुथोक्तुना स्टेट तगी लाख 54 पुथोक्तुना चेनबा होंगनबा सेम साखी तौबदबु ngasidi all the IPR campus manungda kangkhathang oina taduna leriba bus sing asi mapu pandaba nongmonomagi fimam soksilakle हाइबा बस सिंग असिगी मिंगजेल काइबा फंबम सीट सिंग उफुन कासिनबा मिरांग थांगबा थेंगनरखी पनबा याय हाइबा बस सिंग असि सेंटर दगी चादा यांखै पुथोक्तुना लैंगाक नमतम अदुदा लैखिबा ngaktane बस सिंग असि मतम अदुदा स्टेट की अयिंग आसागे चुनाबा मोंगदा ख्वाइदगी क्लास हंथबा नॉन एसी ओइना मतम अदुगी लैंगाकना लैखिबनी खनबा यारिबा वफम दी हाइबा लिसिंग अनि 18 की मिशन असि हौखिबा लिसिंग अनि 19 की जनवरी तांग 19 दा नउना सेक्रेटरीट की नोटिस NO 24/5/2006 TMBPT थोलक्तुना नहोंगना सैंक्शन तौखी हाइना थाजनरी मसिदा हंगबा याबा वफम दी बस सिंग असि ngasi फावबदा सेल कया चंगदुना सिजनफम खंगदना लैरिबासी करिगिनो हाइबासिनी ngasi Manipur lamdam asida tongan tongan ba scheme amadi project kaya ama laklabasu mai pak pangamdana chenpham kaya kaya changlaba matungda kang thang adumak oini haibagi achouba khudam amani ngasi akoina mangda huji ubiriba akoigi lairiba busing asi mapung phana chalaiba ngamdana ufun waifun paksanduna lairiba asina achouba khudam amadi adumak oiri panba yai ngasi gi laingakna karigi damaktano asumna akoigi sel kaya kaya changduna sakriba akoigi changhiba project sing asi ngasi bawda thabak oina paikhatba ngamdriba haibasi achouba wahangdi adumak oiri Imphal West Moirangkhom dagi camera person Rolivin galunana Vishwajit Tom TV News Chief Minister N Birenna ngasi has khurumba chatkadaba Manipur gi Muslim ichilenau sing Imphal International Airport ta unaduna yaifa proposal pikre Manipur dagi punna miyoi chamri ga yankhai nipan has khurumnaba Saudi Arabia gi Makkah chananaba khangalakpa ngasi ahanba batch ki oina Manipur State Has Committee gi chairperson Maulana Abdul Salam amadi Khadim ul Huza Muhammad Rashid Ali naluchingduna miyoi chamaga maudrani thoi Kolkata gi damak Imphal thadokibani ani shuba batch ki oina miyoi chani ga humfutaruk saba kangbu amasu haying Imphal thadokani makoi puna Kolkata gi Madinat ul Huzas da lairaga July 13 ta Makkah gi damak khongsan Manipur State Minority Commission ki chairperson MD Anwar Hussain amadi Director Minority Affairs NG Utamsu unabadu da sarugyaki Chief Minister na tek takaidana Makkah yaururaga amuk halaknaba amadi lamdamasida ingba tapna puraknaba alada thoni nabasu haiki loinana has chakadaba singnasu Chief Minister bu tawimal amadi thagatpa phongdokhi Lesingani mapangi July kulhumdoida Manipur Police na nungthil pobop tahat kiba CI Sanjit amadi Ravina Mishi gi matangda chenaba miyoi sing charge sheet thagat laba fawba tumina leisin ba amadi dandi pinanaba honadri haina Working Committee of the Punbal Loop ki Coordinator Punindro Konsamna phongdokre Wafam asing asi konung mamangda leiba lamyan basanglenda pangthokpa tararak suba Ravina amadi Sanjit mihat ki ningsing kumon thoramda sarugyakiba Punindro Konsamna phongdokibani Working Committee of the Punbal Loop amadi JAC against the brutal killing of TH Rabina amadi CH Sanjit na sinduna pangthokiba thoramaduda Punbal Loop ki coordinator Yumnam Ratan Kumar Coordinator Joy Chingakham
Poirei Leimaron gi President L Memchoubi amadi KWA gi President TH Kumu Leimasu Sarugyaki Laikidraba Rabina amadi Sanjit ki photo da imung manung yauna Laisu katuna ikai kumnabu utki Loina na minute ama tumina leptuna awaw fongdoke Funindro konsamna makha taraduna ngasidagi chahi taragi mamang lisingani mapan gi July kulhumdoida Khwairamban Kaithel thokiba laibak thiba thodok amada laikhidraba TH Rabina amadi CI Sanjit ki mihat asigi matangda ngasi fawba asengba chumba puthokta thamli thodok asi sasinaba khut thoknabani haiba mayek sengna khangnaba wafam amani masida natana case asi CBI da thigathanduna charge sheet fawba thagat khrabani asigumba fibam lairaba fawbada sarkar asina tumina leisinbagi thawong asi laibak thibani Pali Balenga Casina su CBI da Taksin Bagi Mawong su Ude Eduga Lenga Casina Tumina Lesin Basi Pende Haiki India ki oisno na international community kudimuna high fan counter jim hasis main hat pore have be clear oina vividly oina telka na putor ko muting khangna kre ana mase yam siang na athuba the justice se mase putoka da bani ama this generally ba security personnel police maru oina nataga higher authority politician oigra at any cost madu befitting punishment pigadabni have say very clear ekoi kholauni ekoi pandamni maramaduna madu hen reiterate tongna ba miam madu ki anu message ma pinu ta ngase sugum ba tara suba rabinam chungsaji hat ki mi hat asi ke koi asi haikal leka se thamjabani haina telwan thamjaki Thauramadu da Saruyakiba UCM gi President Sunil Karam yauna lup kaya gi luchingba kayana wafam kaya fongduk narakhe Laikidraba Rabina amadi Sanjit ki mung manu JAC amadi apunba luki luchingba singna Thauramadu da Sarugyakiba Thauramadu da Laikidraba CI Sanjit ki apokpi CI Tara Tombina Chahi Tara Suraba Fawbuda Thaudok adu gi achumba miyam da khangandana leiba sipende Mara leiba police personnel sing dandi pidana thambasi nungaite athubada case asi achumba wayal fangan biu haiki Mama ai hinging da achumba jo khangninge chaning khangninge ai hinging da Ichana ngasi bok adama salamata di achumba pothok ya sakaje akhoi gi manta leitre la ba khoi leite ina khoma gi mindinga de kari gi case chen namji daga chahi tar ha ban namni kai gi thambiri no Nauria Pakhang Lakpa Kendragi Mongsangai amadi Konjeng Laikai da Laiba Laumi Singda Lau Panbada Kharadang Mateng Oinanaba Kendra Sigi Hanagi MLA RK Ananna Ising Chingnanaba Pamyen Thokre Kendra Sigi Miyamna MLA Kadai the Lord Krabage Hangnarakpa si Ikai Bapoi Haina Hanagi MLA RK Ananna Fongdokre Ngasi Pamyen Thokpagi Thauramga Mari Lenana Anangi Yumda Pangthokpa Pamwi Singa Unaba Mada Mahakna Makha Taraduna Kumgi nong matam chana chudabana lamdam asigi laumi kyana kokta khut hapnaraba matam asida luchingba kayana fammunabagi lalon chathanaduna lanchinna bagum leibasi laibak thibani kendra sida nafsagi makhada yeliba cheng asi voter da oina yelaga leire thawong asi karamba nafsagi chana kanglonda yawbage voter chandriba chahi 19 makha de miyoi singri chak chadrabsu yarabra haina hangladuna miyoi bagi hakmat liba kaya sigi mathakta ngasi ge lengakna tumin leisinba yaningde Hiramasigi matangda mari leinaba singna thubada white paper ama puthokadabani Loinana Kendra sigi miyamna MLA na ising chingnana ba pam yenkre lau panba hore haikiba pumba labukta hakthengna chaluba matamdadi pumnamak taiwanabu oiramle haina MLA bu maral sikhi miyamna wariba se kokhan bangam noidabu oirabadi MLA oina leibagi mathau tadre haiki soiba lebaki mapin pawi ba sedi earn the wum sange koi honar ga matamna pujar kren khale aduna Sayani Makai Padri, I say any career was the Pamanavagi Kopuya, Minister Wigadam, Oidon, guy, Iranga, Yausel, Havadinate, Yabiram Tarak de Mado, Kudak, Piraga, Lady Prajas, and Yawabs, the Seattle Minadana, Karikari, what no you alligator like Piragadi, Yaman and Pagarin Kali. ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯤꯔꯤꯕ MLA ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯏꯁꯤꯡ ꯄꯤꯒꯗꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯏꯁꯤꯡꯒꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯀꯪꯁꯤꯗ ꯂꯧꯁꯤ ꯍꯧꯗꯨꯅ ꯂꯩꯔꯕꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯗꯗꯤ ꯂꯧꯁꯤ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯅꯤ We Giving Foundation amade Mission for Vision ga khusamnaduna Siza Eye Care Foundation ge makhada ahan boina mikyana laying sing fanghanabagi pandamda ngasi agriculture amadi veterinary Animal Husbandry Minister V. Hankhaliana, Caesar Vision Center amad Churachandpurgi, Chingkong Pangkhol da Hangdokre. Caesar Vision Center Hangdokpagi Tharamda Sarugyakiba Agriculture, Veterinary and Animal Husbandry Minister V. Hankhaliana,
Imphal tamna lamdam thapna mit kamari leinaba ana layengi khudong chadaba sing adu ngasidi season a paikhalakliba khongthang asina Churachandpur ge koibada khundariba miyamda aduki matik kanaba piragani haiki. The organization for operating this center in Churachandpur, and I hope and pray that God will help us in their endeavor and it will be successful and help a lot the people who are suffering from eye problems, vision problems. So I wish that may God bless this center in the futures to come. With these few words, let me conclude my speech here. Thank you so much. Tauramadu da Saruyakiba Mission for Vision ge Head Program Development Sabitra Kunduna Sija Eye Care Foundation ga kusam naduna mit kiana layenga mari lenana Manipur ge han boina Churachandpur da hangdokpane ani suba center na hayeng Senapati da hangdoklagani makhatana Manipur gi tongan ba district singda Sija Vision Center hangdokna basu thaurang tauri Nakalamaromda Sija Hospital gi chairman kam managing director Dr. K.H. Palinna Manipur da ngaudong thungduna mit tangbagi chang yamna wangkhalakli basi khara makhai hanthaba ngamlagani haibagi thazaba thamli haibu wafum ka phongdoki 6 competent ophthalmologists. They are specialized to their subspecialties. We have the cornea specialists, we have the retina specialists, we have the oculoplastic surgeons, we have the pediatric, we have the glaucoma, and they are very much experienced in the respective specialties, and also they have been working outside before. And also they are supported by technicians and the nurses, almost 50 of them. We are considering development of the infrastructure for this Sija Eye Care Foundation. University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singgi oina entrance test yaudana direct admission tawbiba yagani. Subna taki seat taramanga khaktani. Akupa marol gidama contact tawbirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Break matung namaya mutaram nokchari. Hausi ka muma khata ba pau pizari. Handak lenga kamadi High Court of Manipur na Turel Khongnung dagi nung lengoi kotpada thamkiba thingba dugi mayokta ngasi Moirang Purel area local truck driver union na sinduna Tumukongda Lariba Ima Panthoibi Sanglenda Miyam Gyoiba Mifamama Pangtokre. Kultara Romdagi Lakpa Miyoi Lissingama Henbana Sarugyaduna Pangtokiba Mifamandugi Loisilakpada High Court of Manipurgi Yathang Adubu Yaning the Bofongdoktuna Akan Makwalau Kayagaloinana Wakat Kongchana Masusaki. Ngasigi Wakat Kongchara Doda Sarugyakiba Union Advisor Ratan Kumarna Mahausagi Kalngak Libani Haiduna Miyoi Lissing Kayagi Hingnabagi Lambi Ama Oiriba Nung lengoi kotpa thingzilaga labukta yumkai amadi office na chingba kaya sajiliba si yaningde labukta yumkai amadi chawkha thaurangi thabak amata sajinba yaroi hairabasu karisu tawbungamde maphawdam sariba sisu mahausage khalbu singna duna sakibani haiki adu ngasi nung lengoi pibasina ekoi environment da kai hairagasu ekoi kai khange du hingdabdia damina environment kai na koi hingnabi dongta dam sariba samaina nung lengoi su environment so baso khoi meam hingna bidam ta masi honorable high court ki Manipur high court ki judge na nahan mamang da ta khibo order si revoke to winaba haiduna aina area rural area da lebi ba khoi thabak suri ba khoi meam gi mosil laga ina haijani Nakalamaromda mifamadu da sarugyakiba mahairoi thaza konthaujamna Waya loisang amadi laingak na thamkiba athing baduna maram oiraga nung lengoi pektuna nongmangi chara tanbata natana machama susingbo mahai masing tamhalibasi tokhanba taribara haina hangladuna nongmangi chara tanjari bai mung singi awabasi yengbiduna athing basi lokthokpiyo haiki koi isnang mari manungda aina hanne
baba laikidre imana nungningoi suduna isnang maribu thakbi mai masing tamale nungningoi puthokpa si thingkhibidagi akhoi yamna ware asum makata na chatharak labdi akhoi isnang mari mai masing tamba tokpada natana chara helani Thobal Turel Khongnungdagi peglakpa lengoi oigani haiduna Thobal River Committee gi miyoi singna ngasi angan bayukta Yairipok lomdagi lakpa gari 13 thattuna fakhre amadi faraba gari sing Thobal Police Station da sinerba matung Thobal Forest Range Officer da sinakre Thobal Hauka da leiba Forest Range Officer thamliba faraba tata mapan amadi tipper ahumaduna purakliba nung amadi lengoi adu kadaidagi purakpano haibadu ningthina khangdoklaba matung Kari makha taba action lawgadagi haiba khanagani haina Forest and Department ki maikaidagi haidi Amaromda nung lengoi adu bu puduna lakliba gari mapu singna purakliba nung lengoi adu Thobal Turel Khongnungdagi nate Lanai pata paiba mafamdagi purakpane Gari singna lambida nung amadi lengoi purakpa sungyamak yadabara haina pendaba kaya phongdoknarakle nung lengoi pekfam oiriba malom jeliyanbida thabak suzariba miyoi singna phongdorakpada High Court na Turel Khongnungdagi nung lengoi pekpada athingba thamle haikibadagi ngasi fawba Turel Khongnungda nung lengoi gi thabak amata suhanadre masa masa gi yum ingkhol manungda nung lengoi thiduna nongmagi hingnanabadi aduma khonari isagi ingkhol manungdagi puthokchaba nung lengoi asi pubada karigi fabiribano sarkar amadi mani leinaba singna kupna yengsinbiduna maram chadana gari sing fazin biba amade nung lengoi sudana hingzariba sinmi singi damaksu thawrang lokhat piu haina phongdorakle lengoi se lokthua pura chachabani aduga haiba nungthi khara duna sida kul nanaba pukri sembani na aikhoina haiba gumbada lot toraga magi haitari jungi darkar oiba nunglang season nanaba gi damakta makoina puhan khibani ade aikhoide turen gadi jam thina lamnaba mafamni high court na su athing thambani na aikhoy asum turen side kana ma tawji su bu ude su suram mayam ti yengbiyo ade aikhoy gi sidi mayamna yadre haiba matamdagi di aikoi sugidre adubu sigi sagi ground gi koi patadar gida suba jagadra ina sujarubani gari da phabi ba pundi ba haibase tawbi ganu fajana mawong tana mayamna nungsibiduna thadok pirau aduna matungda yadaba thabak akoina su tawhanjaroi tawsu tawroi aduna akoi gi pata manungda sujaba angang nubina saningai thakningai leitaba larik laisu tamba mayam ase hotnabase akoi di tolop saba mi su leijade akaknaba pawma fangbadagi ngase yu pung 3:30 taba matamda lelong haurebi upak thong makhada leiba yum amadagi yamlaba mayai kaba chinjak fagatpangam kre pawodu hek fangbaga lelong police station gi officer in charge inspector oinam ajit naluchingba kangbu amana Thobal SP amadi Thobal gi FCPO gi meeting makhada mafam aduda thomjinduna MD Jayul Haq Chahi Kunipan apokpa MD Sab Abdul Salami gi yumda thiba humagi thabak chathake Maduda SP guli oigani chingnaba lising amaga chani humfutaret cough syrup bottle chamaga kuntra manga amadi double barrel nomay ama fangki MD Jayul Haq fagatlaba polam singaloinana Lelong police station da thamkre hairi Imphal West Commando amadi City Police ki apunba kangbu amana additional SP operations Imphal West AG Shamagi meeting makhada ngasi Imphal gi family welfare lambi Rup Mahal tank how kaithel amadi BT road ki mafam singda nungthil pung 3:10 dagi 3:95 fawa cordon and search operation chathakre thiba humagi thabagaduda miyoi chamaga kun amamamta verification tawki loinana masagi saktak che ningthina puthokpa ngamdaba miyoi 15 Makataba verification chathanabagidama City Police sinaki. Ngasi All Manipur Students Union District Council Jiribam gi conference hall da Jiribam Higher Secondary School gi MSU unit hangdokpagi mifam phamkibaga loinana kumja lisingani 18 kun gi thaupuga basing khankrei Lanchenba Kaisambu President L Sofia amadi ki H Birachandrabu Vice President amasung KH Jayabu General Secretary oina thaupuna naba khankrei JAC against Moirang Them Ongbi Thoibi Devi, wife of M. Ranbir Thamna Popi Mayai Lekai na Sinduna, Moirang Kendragi Manung Chanba Thamna Popi Kaithilda, Niam Gisel Khomzi Lagan Lot Kiba,
Thoibi amadi Ranbirbu Lengakna puthokpa ngamdabagi mayokta wakat mifam ama ngasi pangthokre. Moirangthem Ombi Thoibi Debi puthou miyamgi sel hatpa puthou haina thaba play card sing wakat mifam duda seasonaki. JAC gi Secretary O Kiran Malana Fongdor Kibada Thoibi amadi Ranbir Matai Manau asi Laikai duda lottery tender kaya horaga agent oiba misakni. Maru Fauraba members Simbu sel hulaktrabadi Maru Kaigani Haiduna Makha taba Maru ki sel hunanaba Fauribas sel dugi Mathoi hek Loksil Hawi aduga Marup loiraga pitoklakani hai. Aduga senfam singdu puraga matai manaudu lot kray. Makoina imung yangkaidagi lupa lak marifu mangarom khongwatki. Police tasu court tasu FIR chanduna makoi bu fabi naba wakatki. Adubu ngasi fauba wakat singdu arem batare. Aduna mari leinaba authority natraga lamdam sigi civil organization singna tengbang biduna sel hatpi khaba imung singda amadi amuk sel singdu fanganiba tengbang biu haiki. Hai marup sigi paisa singa simana kana naam tada sinabiram dana matai manau se hauba 2018 gi July gi tang kunumdoi sidagi lotuna chen khre aduna makoi ani se akoina uthok pinam damta police ta kayama court ki court su check thajakre police ta su taksare adubu makoi karisu akoi gi kanaba phangdre aduna miyoi yangkhai gi senpham ase koi lupa lak marfu ga mangani aduna masibu phangnana bo hona bada Manipur gi akoi bada lairiba praja section organization khuding mangna authority khuding mangna akoi gi awa base amukta di mating pangbiu haidana ngasi haijari media gi thongda akoina ngasi wakat jari base BJP member enrollment gi thoranga mari lenana ngasi nungthil More da Laiba Trade Center gi holda Technopol Chief Association gi Makhada Laiba tongan ba khun kaya gi ningthau sing amade atopa mayoi kiyama BJP da yawbagi thoramama pangthokre ngasi gi thoramadu BJP Manipur Pradesh ki Vice President H Benjamin Mate BJP Manipur Pradesh ki Sangathan Mantri Premananda Maitai amadi Autonomous District Council Chandel ki member Ngamthang Matena chingba sarugya ki thoramadu da BJP Manipur Pradesh ki Sangathan Mantri Premananda Maitaina ngasi BJP da yawrakiba Technopol Chief Association gi makhada laiba ningthau kaya amadi atopa mayoi kaya adu okay thoramasiga mari leinana BJP Manipur Pradesh ki Sangathan Mantri Premananda Maitaina fongdokibada BJP asi prithvi da khwaidagi member yamba political party amani BJP haiba party asidi grassroots level dagi miyam gi seba tawba miyoi singasi leader oina recognize tawba pamba party amani Masina Maram Moiraga Lakadoriba Autonomous District Council gi Mikhalda Technopol constituency da Laiba BJP gi candidate pu Technopol district asida Laiba Chief Singna Mai Pakhan Bangamnanaba Puna Hotna Minagadabani Haina Fongdoki. Next year the Autonomous District Council election Manga Taragalera. Edisigi election asida Moria Madimasi Akwa the Laiba Technopol constituency the Laiba Tuan Autonomous District Council Chingi Bajaga Simasida. Chama the Chama BJP na Mai Papa Namnaba Hona Minagadoni. Shit Kuduma BJP na Pamu on the Hona Minagadoni. Morega shit Kuduma BJP na logo one, Tenopang shit Kuduma BJP logo on the Honagadami, Tenopang Manu the lady but on Tuama shit Kudimo Singasa. But the Janta party na Putokoda candidate as in a Mai Pan number Hona Minagadon have a quick mechanic. Lamdamasida Cheng Soidana Tanglakali Kanglabadi, Langakna, Laita Laida Singda, Navsagi Cheng Fanganaba, Atubada Honaba Chungane. Aigi Migi Yang Dana Miampuna Makta, a home Cheng Fanganaba, Langakna, Tubada, Tabaklokalo. Cheng Tangba, Chananaba Manama Sing Amadiata Polam Singia Wadapa Uraga, Manipur Langakna, Tubada, Assembly Mifam Kauduna, Kanagadabani Haina, International Peace and Social Advancement, Efsagi Langakna, Langaki Puning Ching Silakli. Efsagi President na Koyek Piduna Thadorapa Cherola Sina Haidibadi, Manipur da Nonglik na Chubana, Ikang Tokpa Tare Haina Mipai Nine Cherakasida, Cabinet Mifama Mafamduna, Manipur da Ikang Tokle Haina Center na Lautopinaba, Recommendation Pikibasi, Yam na Tagat Ningai Oi, Amadi, Matang Chai. Adubu Ikang Tokle Haiduna Tumina Yengduna Laibadi Yaroi. Manipur Lengang na Itay Lokong Sing Fauduna, Labukta Ising Pinanaba, Kong Sing da Minor Irrigation Department ki Makada, Sakiba Dam Sing, Kaday da Chat Crave. Dam Sing adu labukta ising walak pamatamda ising pinanaba sakibane. Dam Sing asi matau ningthina pangtok libra haibadu ifshana yingsilagani hairaduna kadagi canal sing river lift irrigation gi water pump sing kadaida laikre haibasi achoba wahang amane. Housing maki oinadi Manipur da cheliba turel sing asi pumkang kangbadi oidri.
matam chana thabak laukhatlabadi laufamsingda ising piba yari masida MI department na tumina chap leptuna leiba yaroi kharai khangdana thabak tawgadaba matamne kokta khut haptuna leigadaba matam nate masigi sumathakta mari leinaba minister MLA singna laumi singidama kanthi pudoktuna honagadaba matamne masel onsen aduna launagadaba matam nate cheng tanglabadi punna wami nagani hairi हौखिबा चाही लिसिंग अमगा मौद्रा मपंदा जम्मू अमदी काश्मीर की कारगिल डिस्ट्रिक्ट ता सोकना खिबा कारगिल वारबो निंगसिंगबो इना IGAR साउथ की मखादा तरा मंगा सुबा साम राइफल्स न सेंदुना पंगैदा लेबा सैनिक स्कूल की कॉम्प्लेक्स ता वेपन डिस्प्ले अमदी मोटिवेशनल वीडियो सिंग यंगहनबगी थौरम पांगथोखरे ngasigi thauram asi lanfam adu da Bharat ki force khoding mak punsinduna kamdauna lal adubu mai pakhi amadi lanmi singna lal thengna khibagi wari kaya adu sainik school gi mahairoi singda liduna amadi taramanga suba AR gi maikai digi band display weapon display amadi motivational video sing mahairoi singda yanghanbana mapungoi ba thauram oiki ngasigi thauram asi gi matangda sainik school imphal gi principal Haisi Chauhan na asigumba ikai khumnaningai oiraba thauramama sainik school gi campus ta pangthokpa phangba asi laibak phabani amaromda hojek sainik school imphal da tongan ba lam gi sainik school taruk ki mahairoi singi mamangda asumna pangthokpa si mahairoi sing asina hayeng masa gi lamda chatkraba matungda wari lirubada Manipur gi mai oigani haiki It is a good publicity for the armed forces, good opportunity for the boys to see these things. Otherwise, at normal places and in schools, this was not possible. And therefore, I am highly thankful to 15 Assam Rifles for organizing this program at this school. Especially, I am thankful to Major Kinu Babu. Amaromda Sainik School Imphal ge Senior Master Roman na Sainik School gi oina mahairoi singda khwaidigi maru oiba aim oiriba Defense Force asida ngasigi thauramasina achauba mateng panglagani haiki ngasigi celebration asina akhoi school da su soina help togani angang chingse to further motivate my defense services sangnana ba hoi 15 Assam Rifle under the auspices of IGR South na celiba ngasigi achauba function asi madangda angang chingsu yamna motivated oire moigi weapon display ga yengdana khotna asuma mayam si yamna angang dasu mami mamai panghan boina yamna nungaijaba phongdokchari akhoi school gi taraptagi Kabul Ekai da Scheduled Tribe Boys Hostel Sananaba Hokiba Ingkumja Lisingani Tarada Thadakiba Lupa Lak Maudrama Panga Lising Nyankai gi Senfam Lokatlaga Haina Tokiba Chingwairong Sangakfam Digi Taitulung Panmai Chahi Yankai Nitoi Apokpa Chungampo Ngarang Nungtil Pung Amamakai Taba Matamda Tagel Patalaiba State Academy of Training Manaktagi Vigilance and Anti-Corruption Police Station gi Additional SP Ratananga Shepam Naluchingba Kangbu Munafare Dipamway Housing State Academy of Training Manipur ki Director General oina thaupubani mahak ngasi Special Judge PCA ki court ta puthoklaba matung makhatana wahang pahangnaba police remand lauthakre Chandel District Headquarters ki Jafal Bazar dagi Khongyon Khul Fauraga All New Samtar Road Taba kilometer 35 lom sangba lambi asigi fibam mafam kayada kai hena fatabana maram oiraga lambi asida tangduna hingliba khun singi khunja sing achauba awaba kaya mayoknari lambi asigi matangda Solam Area Chief Association gi chairman su oiriba Khongyon Khul gi chief R Angninde na fongdorakpada nongju matam moibana lambi asigi fibam ka hena fatabana khunja singna gari machada cheng chak puba amadi ana layengi athu akai chatpada yamna khudong chadre lambi asigi drain fazana leitaba amadi culvert sing mawong tana leitabana lambi gi fibam soksilakpane Maramasina thuba matamda lengak namiyang changbiduna lambi asi sembiu haina appeal tawrakle Chandel to Wongko Khongjon Biarte Frot si lambi se hoyi lambi yam nungaitre adu ta thok se sen cheng jang honba ana yik ta tat lambi yam yatre dre su leitre garim ta su tap nungaitre khon tap su nungaitre achubda higher authority sarkar na asi mijing da bio lambi sembiu haina kanna appeal tawjari Yenkom Hexagon Private Limited. We are hiring production manager, project supervisor, sales associates, customer relationship manager, HR executive, civil engineer, wallpaper installer, inventory data entry associate,
carpenter, driver, housekeeper. Experienced candidates only. Candidates who feel they are suitable for the position, please send your CV to our email astrotonjam12@gmail.com and state in the subject area the position you are applying for. Yenkom Hexagon Private Limited, RK Birla Shopping Complex, Singjamai Bazaar opposite Axis Bank ATM, Imphal West. Contact number 9077613060, 7005143650 or 8837025787. Break matungda makha taba pau amuka pisari. Thabak pigani haina miyamdagi achoba senfam khomgatlamba Livak Laida Laiba Army Supply Corps ta Sipoi Oiba Miyama Central Bureau of Investigation Afare Indian Army na Court of Inquiry ama chatharaba matung Faraba Sipoi Vijay Kumar Gupta amadi Mahak Kaloinaba Achinta Goragi Mayokta Mari Lainaba Khudam Changdam Pumnama Khomgatlaga case asi CBI da sinakibani Gupta na bank account manga sizinaduna lupa crore ama henba senfam khomgatlambani Gupta gi thawong ase nupi amana mahakki machanupabu thabak pigani haina lupa lakh ama makhai loksin khre haina wakat ama lakpadagi khangnarakpani haidi Mimanadaba punsi amada hingba ngamdana awaba chaitheng kaya khanglengai cherakta layong amana maram oiduna awaba punsi mare namada lenliba apokpa mama mapa amadi machanupi gi damak awa chaitheng khangliba wangjingda leiba Moirangthem Sanathoi amadi imung manungna thengnariba awa nungai gi paudam Tom TV News na haukiba April 3 da akhanaba paudam oina sandokhraba matong lamdam asigi bukchel chawraba miyoi kyana awaba mayoknariba imung asida lepalaitana mateng pinaki ngarang so Indigenous People Development and Foundation gi maikaidigi imung asigi awabada saruk yaba oina Sanathoi gi apokpa Moirangthem Birenna chana thaknaba cheng hawaina chingba tengbangi polam sing khusinaki Malem Giatai Mafamda Pangtok Nabugum, District Health Society Amadi District Family Welfare Bureau Bishnupur Nasindana, Family Planning fulfills the responsibility for preparing a healthy mother and child Haibatimda Kiamba Ningsing Sanglen Bishnupur Dasu World Population Day 2019 Palan Daukre. Thoramadugi Matangda Bishnupur District Family Welfare Officer Dr. P. Mirazana World Population Day si Lisingamaga Maudra Taretagi United Nations Exploiting population asi nainarakpadagi Lisingamaga Maudra Mapangi July Taramathoidagini Hauduna Chahi Kudingi World Population Day gi Tauramasi Pangthokuna Lakibani Masigi Maruiba Pandamdi Malemgi Missing Hengalakli Basina Piri Bachaithing Asigi Matangda Kana Nainaduna Afavalambi Amada Pukatna Bahonabani Haiki Population asina yama agadi aikoi prithivigi development akaiba pirakpani aduna aikoi population se aikoi stabilize tawba tai population ase aikoi ngasidi ising isawum hekalaiba se karmaina aikoi family planning method sing se sinabada aikoi gi aikoi health ki right ase aikoi piba tai method sing ase aikoi mapung phana sinanogidamota public singda aikoi awareness bi bai se ngasigi aikoi world population pangthokpu achowo pandam amani Parents Teacher Association Catholic School Kanchipur Muthalaga ad hoc committee ama semle haina association asigi vice president N Praladana Pralada gi mingda thadorpa cherol amana Aranba yumfam yaudabani haina PTA Catholic School Kanchipur gi auditor KH Gopen na phongdokre ngasi Manipur Press Club ta paumi singauna ba amada KH Gopen na ngasi fam ki ba association gi executive mefam na vice president N Pralada gi mingda thadorokliba cherol adu aranbani Pralada Masasu Tokliba Cherol Adu Kangnamde, Madu Association gi member Karana, Huran Nalada Tauba Tabakni. PTA gi Vice President President Amasung General Secretary na Fam Thadokpage Cherol Tharaklibadu, Chana Kanglon gi Wangmada Niyam Chumna, Pikhatabana, Chana Bayaroi. Karigumba Makoina Fam Thadoke Harabasu General Body Meeting Kauraba Matunda, Kanaragan Lepkadawuni. Maramaduna Hayangdagi Hogadoriba School gi Parikya Loiraba Matunda, Parents Teacher Association gi Manungda Lairiba, Chayan Naba Singh Asigi Aseng Bawafam Singh, Miamda Kangalagani Haiki. Parikha head loikibaga akoigi haiba akoina phangiba information khara Catholic school manungda kariguba kitang akoina pamdaba nuante thing khara leirabra haina mayamna ngangnariba singse athuba matamda akoina puthoragani aduga akoina parikha head loikibaga masi mayamda athuba
ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟ ꯑꯣꯏꯅ ꯊꯝꯃꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ Byrodhan Maxwell Hindi Primary amadi High School punsin bayaning de haina ngasi primary school gi mahairoi oza amadi school management committee na wakan mefam jathakre wakan mefam adu da saru yakiba school management committee gi local leader CI Chandramani na Lengak na paikalak liba thaurang asi afawa khongthang ni adumakpo school ani asi punsin ki bahai basi lairiba school ani asi mak muthat khinabage achobo maram amani lairiba infrastructure kaya si semdok sadorokpa matamda school gi campus pikpana oithokloi maram maduna high school asida anakpada laiba school singa punsinanaba lengaki maikai chingsilakle bra haidana khane birkanda chumagadi sumain khalagadi moina high school jina bunde malgame to bigro payamai khana se thambiramu haidana koina akogi media thuda prajar appeal tawjeri adu chief minister mayangi pungsu chinginjari adu loina masida akoi media na su appeal tawbasida akoi akhangai mayangi morsu PBU haida appeal tawbiraga akhangai mayang morsu lobiraganda lebak si wena kenoma school ma education system lagna ba asana mi loina tawbiu sine koina ma appeal tawjeri se Mayai lambi college ta huran ba khutpu amana ming janbagi thawong lana season aduna lupa lakh kun gi senfam haina thokre haina Kanglai Park Students Association KSA gi General Secretary Seram Hemjit na phongdokre ngasi khuyathong da leiba lupa sige mayai loisang da paumi singa unaba mada mahak na makha taraduna handak chahi gi oina college asada ming chalakba mahairoi singna bank ta leiba senfam ga manaraktabadagi KSA na thigalluba matamda mahairoi lising ani humfuma thoirom leiba college asada Mahairoi Chatret reject chalam kibani college asigi hiang thangda leiba Manipur Rural Bank ki seal lamadi sign saduna huran basing aduna yamlaba senfam asi haina thokibani Mahairoi kayada namthak tawduna yamlaba senfam haidat kiba huran ba khutpu mari leinaba singna thidokpiyu maral gi matik chaba chairak pibiyu amaromda hayeng fam gadawriba MU Academic Council asida maihorol dagi leiramlaba mitam kaya tungi mirolda Kanganabagdamak MU Manipuri Department ta akhanaba mafamama lehanaba loinana lamdamasigi puwariga sago naduna laklaba wari singbun kayada ahongba lakliba si tunglam chekki mirol gidamakta laibak thibani haiki iba khoigi historical monument singasi conserve tawdabana akoigi haukraba historical monument singasi mangtharapagi machak am oiri akoigi kudamoina haibada kanglada sagaliba akoigi pura mayam singasi conserve tawdabana maram orakanda tawbugi mahutta akoigi nauna sagalabasina akoigi history mangan basu oiri paliba lengak amadi department singna karisu hana yengbidrabanina Manipur department da archaeological and conservative department natraga center ama hang mathok tai habasi Kanglai Park Student Association hayeng phamgadoriba mifam asida yawgudoriba wasingda department asigi matangda khananaba thamjage ngase nungthel numit yungba matamda Fairjol amadi Jiribam district kilonabada cheliba Baraki Trilong Turelda hida tongduna lakpa aina thinkraba lalholop Liberation Tiger of Tribals LTT gi kaderani nomoina kaptuna hatkre hairi laikidraba kaderani edugi mamingna Tingtubung village tegi lamsat khongshai amadi Tuifai village tegi Pauminthang Kingson kawi makoi ani Tingtubung village tegi Longfailung village tamna hi amada tongduna lakpada Sakangdaba kulai paiba mioi kharana Toitengmun village manakta khamlaga matungda nomaina kaptuna hatkibani haina pawgi source man hairi Yaifa lamjing lop peshom ningom leirak na sinduna ngasi leika yasigi community hall da nomagi oiba free medical camp ama pangthokre Healthcare Awards India Limited Florasia Private Limited Indoco Jubilant Life Sciences Limited amadi ISRL Diagnostic Mumbai gi sentang makada Pangthokiba medical camp aduda maru oina diabetes, thyroid, liver disorder, gouty arthritis amadi obesity gi oina lemna screening tawbagi khodong jaba phanganbata natana maikai adongge miyamda akhanga hi singna leina kayadagi matau karamna ngakthokadagi haibagi matangda wakhal taminaki thauramadu saru yakiba Yaifa lamjing luki president Laitonjam Haridasna ngasi pangthokliba medical camp asina miyoi chamanga rom analayeng gi khodong jaba phanganbagi pandamda pangthokpani ngasigi kem masina laikai asike koibada lairiba miyamda lemna leina layong kaya khangdok hanbaga loinana matam chana checksing tharang kaya lokhatpada mateng oiragani haiki lamsomda lairiba usali nausing se nade tana lenam gi damakta amade akoi sponsor tawbiriba chingtam healthcare center asina tongan ba mamanjamlaba meching kya pobiratna diabetes
thyroid, liver, and arthritis and obesity. Hariba mayamasi screen to biraga. Tangai fadana madura nariba myoising aduda medical gi free weba medical gi tengbang adusu makoina dum pipi gani haibiri abjugju pigi ba kayam su yaure aduga tangai fadana yamna tangba maman yamba hidak sing adudi discount da makoina tengbang bi gani haibigi pawdama du ko de pipi de Hauzik amok sanabagi pau fangbigani. Chatliba tha sigi kunda Bangalore pangthokiba ahumlak suba Asia Pacific International Natural Bodybuilding and Fitness Championship ta Bharat pu mahut sinduna sarugyariba Manipur team na overall champion oiraklei. Championship aduda sarugyariba Manipur gi sanaroi taramathoi ngasi Imphal da thunglakibaga loinana miyamna sanaroi singbu haraute yamna okhrei. Ngasi sanaroi okpa aduga mari leinana INVA Asia gi President oiriba Dr. Santi Kumarna Mahak Taiwan citizen amo ina leirabasu lamdamasida natural bodybuilding gi fambak ama puraknaba kanna honarki. Ahan boina national gi thakta haukiba chahi lisingani tara tereta Manipur iroi sembada natural bodybuilding championship pangthoki. Tungda kumja lisingani tara nipan gi Augusta International Natural Bodybuilding INBA Manipur hangdoktuna chahi adumaki October da ahan boina Manipur da Asia Pacific International Bodybuilding Championship asi pangthoki. Adugo handak Bangalore da pangthokiba championship asida Bharat ki mahut sinduna sarugyariba Manipur gi iraicha singna achauba state amadi leibak kayabu maithiba piduna overall champion oirakpa si nungaiba fawi. Karigumba miyam namasana sibo pungning thawapirabadi hena mai pakpa oigani. Mahaki maikai degasu lakatoriba chahi lisingani kunda Asia Pacific asi Manipur da puraknaba wari saba laikre haiki. Naturally sanaroi sing asibu sogat piu makoida selgi oiba mateng natraga thabaki oi mateng si sogot pion and haijage loinana hujik 2020 is days ai yamna chauba koigi worldly oiba koigi Asia Pacific si koi Manipur da bau ai ji porkana ai koigi world president da ai handa Bangalore da wari sabal loikre kargumba koigi lamdam jigi irei cha singna kargumba sogot piragadi soidana sigi championship koi Imphal da toba pangtok ngam an samjage Hiramasigi matangda INBA Manipur gi President W. Ibom Chana Masing Yamdraba Manipur gi sanaroi singna championship asigi overall oina mai paglakpa si pokningda hainingai leitana nungaiba poi. Tungda lamdam asidagi su afaba sanaroi sing puthokna bohonabada amadi tinjang kaijang daba khunai amu purakpada miyamna mating pangbiu haiki. Pikraba state gi puba miwe khar khakchina loi domain toksalakwa India represent rogosu Manipur no domain tobadege akwai aduguna by national ge federation lasina akwai gi trophy asi sugumba championship gi trophy asi akwai da khunse birak khusina birak pane national gi sanaroi singa se more hena phana pona pudokna magi tamada tijang kaijang daba afa khuna ma oida mai jamukta akwai INBA Manipur na sugi mate angamba thak hona jagani Nakalamaromda championship asida khwaidagi naha oina mahaki category gi division ahumda overall champion oirakibi sanaroi ingudam kavitana Mahakna championship asida lamdamasigi mai purakpa ngamlibasi mahaki nonglupa amadi oja singi thaujal nani haiki. Aduga aina ngasi fangjaibe title asi supna khadangi no lukpa haibaduna maram oiraga yohonba ngamlakhibani atai etopa masa amatana nachidi. Bangkok ta chathariba Thailand International Boxing Tournament ta sarugyariba Bharat ki sanaroi Asian Championship ki silver medalist Deepak Yauna Manisha Mon amadi Ashish Kumar quarter final changkhre. Ngasenung telefon ki ba pauche singda kari maru uibu pau yaw ki bagi habdu mayam puna ming taminasi. Kanglai Paki Maira Baby Shana Mishigi Matangda Sarkar na tumina laisili haiduna tangmay ban pumba hayang iupung taruk fawa ban kaukre. Chief Minister gi Haksel gi Tengbang Card More District Hospital da sanadre. Ating ba kya lakpatagi miyam gi thabak tongning labasu panggal thokpa ngamdre. Chief Minister na hals like khurumba chatkadabasing airport fawa thindokre. Kangla Pau Ravina amadi Sanjit Mihat ki tararak suba ningsing thorom pangthokre. Mihat asi sahi tara farba fawba asuma wail puthokpidre. Aihak na hinglingai da puthokpiu tara tombe.
ꯅꯨꯡꯂꯩꯉꯣꯏ ꯄꯦꯛꯄ ꯊꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯁꯥ ꯌꯥꯎꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯑꯅꯧꯕ ꯑꯦꯗꯣꯛ ꯀꯃꯤꯇꯤ ꯈꯟꯕ ꯆꯠꯅꯕ ꯌꯥꯔꯣꯏ ꯒꯣꯄꯦꯟ ꯕꯦꯕꯤ ꯁꯅꯥ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯠꯊꯒꯅꯤ ꯄꯤꯇꯔ ꯄꯥꯎꯖꯦꯜ ꯕꯦꯕꯤ ꯁꯅꯥ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ ꯑꯣꯊꯣꯔꯤꯇꯤꯅ ꯂꯧꯇꯨꯅꯔꯒ ꯕꯦꯕꯤ ꯁꯅꯥ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯄꯤꯇꯔ ꯂꯥꯏꯁ꯭ꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯖ ꯆꯠꯀꯗꯕꯁꯤꯡ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯇꯤ ꯄꯥꯟꯃꯩ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯐꯥꯒꯠꯈ꯭ꯔꯦ ꯄꯥꯟꯗꯝ MLA Shyam Kumar disqualify taukhidre courtna disqualification case dispose taukhre Ravina amasung Sanjit Mihat ki tararak suba kumon pangthokre iramdam kansi hairabadi miyam amata oina lepminaba changi Sunil Karam Lairabe state oirabasu lamdam sigi miyam gi award apa mengkhanaba lengak na midyang thamle Chief Minister Standard Robert Higher Secondary School matam kaktana athingba thamle People's War Grove Loisilakpada maruiba paw mukana Niyamgi wangmuda thabak tawrambadagi court yongnarakuna athingba kaya lakpadagi miyamgi thabak tawninglabasu pangal thokpa ngamdre haina Chief Minister Endrin fongdokre High Court of Manipur Minister Shyam Kumar disqualify tawnaba tharakhiba wakat sing Speaker na warep lawgadabani haina court na dispose tawkre Amadi Mahairoi Baby Shanagi Missigi Mayokta Semkiba JAC na hayeng ayu pung taruktagi Manipur pumbada pung kunmarigi ban kaukre. Ngasigi wenedi matang asida Manipuri Paulo Sinjare, Pauming tabi ba mayam punamakpo ASHAPRIYA namu kana khurumjare.